Senapati-Imphal Tamna Chathok-Chatshin Touriba Singda Security Escort Pibinaba Youth Rise for Change Senapatina Rajya Sabha MP A Sarda Devi amasung Senapati District ki DC da Cherol Thaduna Takshinkhre Hiramasigi Matang da YRAC gi convener na khudyak piraga thakiba cherol gi matung ina state asida Naga amasung Kuki ani gi marakta ungkhatnaba thorakpadagi National Highway number 2 da Senapati dagi Imphal fauba Chathok-Chatshin tawbada khudong chadaba kaya mayoknare Imphal tamna chatkadaba mahairoi lenga ki employee lalon itik tawriba sing amadi airport chatkadaba miyoi kaya ukrul fauraga National Highway number 102A da chatpana maram oiraga awaba kaya mayoknari Senapati dagi Imphal tamna chatpada chawrak na pung ama makai khaktamak changi adubu Imphal yawnanaba National Highway number 102A da chatpadadi pung tara hena changduna awaba fibam ama mayoknari Haujik miyamna thengnariba khudong chadaba fibam sing asi yenglaga Senapati dagi Imphal amasung Imphal dagi Senapati tamna chatpa gari Singda numit khudingi nongmada security escort ahumlak pinanaba thaurang tawbiyu Senapati amasung Imphal anigi marakta matik chaba security thambiyu amadi logi wangmada chathariba lambi thingbagi thabak thauram pumnamak mari lenaba authority na lawthoktuna National Highway number 2 da mahusagum ayat apan amata leitana Chathok-Chatshin yahanbiyu haina cherol asina makhatana Takshinkhre